Khaidem Ongbi Chaoba Devi gi Mishi ge mari Leinana SIT ama Semduna Pung kunmari gi Manungda Thijinbagi THABAK CHATTHAHANBIYU HAINA JSC gi MAIKEIDAGI GOVENOR da MEMORANDUM ama PISINKHRE haukiba chahi gi December gi tarik 13 ta laikhidaba Wangoi Khaidem Laikai Khaidem Ongbi Chaoba Devi chahi 13 ki Mishi bu yaningdaba phongdoktuna miyam gi oiba mifam ama pangthokraba matung Governor da pisinkiba memorandum aduda Chaoba gi Mishi asi nupi gi mathakta chathaba khwaidagi Chaoba tamthiba crime amani mahaki Mishi asiga mari Leinana FIR ama register tawduna Thijinbagi THABAK chathare haiba JC na khangle amadi mahaki mapuroiba manembo yauna miyoi mari police custody da lady haina su khangle adubu chap chaba wayel phangnabagi damakta Mishi asigi matangda SIT ama semduna pungkun mari gi manungda Thijingadabani SIT semduna Thijinjiba fawba postmortem tawba yaroi karigumba wafam asi thabakta onthoktrabadi JC na Laidiba CSO Mera Pai bi pumna maka tanaduna akan ba khongjang kaya changsilakani miyam gi ihul khangna constitutional head ama oina governor na achumbagi damakta thabak tawbirakani haina JC na thajaba thamli haina wafam asi memorandum aduda yauri